ngasi maru eba pau khara myam da thamjage Government of Manipur Directorate of Health Services COVID-19 update ngasi June gi tang kun gani pan ngasi numida wairam gi pung mga phuki oiba update ta ponamiyo ngasi samri gi kunthra gani thoi COVID-19 positive oikre aduga miyo satruka nipan haibadi positive oiba masing dagi di recover tawba miyo masing na naba phakiba masing ni hele ngasi goina di miyo satruka sumna gi nipan recover tawkre aduga hauji juk nahanduna laidiba miyo masing sina lising mga ga satruka nifuga ni thoine aduga ngasi miyo nipa laikhidre adu state si goi recovery rate sina 90.10% lairi hen su phungdoragli maru oiba pau khara MLA singna laikai laikai de lairi ba mipung khudimak vaccine kapthokna ba thodang lobiyu CM miyoibagi punsi kanbadagi hena maru oiba leite maramaduna MLA khudimakna amadi miyam gi mihut khudimakna athuba matamda laikai laikai de lairi ba mipung khudimak vaccine kapthokna ba hona biyu haina CM na appeal tarokli Hiramsigi matangna social media ra thagat narakpo borol amada Chief Minister na hai vaccine kapa khaktana aikhogi punsi covid laisat tagi kanma ngamgadoribani social media ra sandongli ba tonga sing aikhoina thajaroisi hauji aikhoi ithau masak khangna thabak tawbigi matam oire lam gi MLA Pradhan Jila Parishad amadi club ki volunteer sing yauna punna hotna minaduna laikai da lairiba mipung khudimak vaccine kapthokna ba Honaminasi freedom of movement, freedom of speech lay adubo aigi hak tamak tange ithaudi tawroi haibisidi langani aigi hak tan matam aigi ithausu isa na khangnarabadi covid pharakani natrabadi lakshin mangamdabagi phibamda lakani isa na wakhal taminaba amasangi sohaki police na lambida asat awok sing khanghauduna sek tawbada positive oiraga lairamlibani makoiduna sek tawramdrabadi koisa satuna miyoi kyada sandokadoribani haujuk lockdown laina phawba miyoi kya positive oiri laitabasu yauri CM na makata na phongdokibada aikoi argument toksi mari tawbigi thabuk toksi pau siran turan tawbigano miyoibigi punsi kanbadagi hena maru oiba leiti miyamgi support mathautai vaccination khaktana covid gi kanba ngamgani maramaduna vaccination soidana kapthoknaba honaminasi hainasu CM na appeal tawkhi Atopa pawa mana Union Finance Minister na maru oiba economic relief measures nipa lathokre Union Finance Minister Nilamla Sitharamna leba asigi covid ki ani suba wave na sokolaba sector singi oiba economic relief measures nipa lathokre ngasi nungthil pung ahumlom tabra New Delhi da pangthokpa pawgi mifam amada Finance Minister Nilamla Sitharamna economic relief measures sing adu lathokibane Lauthokrabasing adudi tourist lak manga romgi tourist visa free de issue tawba aduga travel tourism sector gi financial support pibada tourist guide listing taraga mathoi amadi stakeholders sing konsinba atopa sector singi crore listing humpu gi relief MFI gi makhada miyoi lakh kunga manga da loan oina phangana bugidama credit guarantee scheme emergency credit line guarantee scheme medical infrastructure fakat hanana bagi pandamda health sector gi oina crore listing yankhai emergency credit line guarantee scheme da crore lakh 1.5 amadi covid na soalaba mafam singi oina lupa crore lakh 1.1 loan guarantee scheme ni so haidi makha tarak poina tentak na pau pizagi mayai ka ba chinjak tagi ngak thokna bagi matang na school syllabus ta hapnaba MSF na langak ta memorandum pisinkhre Manipur dagi drug maru phangna muthana ba pandam da school syllabus ta drug of prevention hapna baga mari lainana ngasi Manipur Student Federation MSF na Manipur Minister N Berenda memorandum ama pisinkhre so hairi atopa paw amanamo principal ka bagi DPC ki fal khutak ta haidokadabani UFM Government Higher Secondary School singi vice principal di principal ka bagi DPC pangthukiba tha mari helaba phawba haidokpidana namsinduna thambiba asimak yamna chumdaba sakar gi thawongni khudakta DPC gi fal lauthokpiduna vice principal gi principal kahanduna oja singi fundamental right phanganbiu haina United Front Manipur nasu phungdorakli atopa pawamanamo Manipur karam anaba beren sing tholaklabagi haiba hotnadana athingba komthoknaba wafam laklibasi pukning thawatningai oidi
Manipur nauna tholak liba Delta Plus tanatana karam anaba variant tholak labagi amadi lairabagi haiba khangdoknaba honafam thoi asiguma thorang sing asidi hana lokhatana athingba komthokningbagi wafam ama lakribisi pukning thawatningai oidi haina sanura Lamjing Lel Kanglaipak CLK gi serol amana haidi serol asina hai hauzik India da lairiba COVID-19 gi second wave asida anaba masing khangyen hengalakribasi Delta variant ni haina expert singna haidi masigi loinana variants asidigi poglakpa hena sandokan bani haiba Delta Plus amuk tholakpa asina miyam gi pukning da laita da pokhale India da Delta Plus ke anaba khwaidagi yamna lebe state oiriba Maharashtra di variant asidagi ngakthoknaba akanba section thorang oina akanba restriction lokhatkre Manipur genome sequencing tawba hoduna Delta variant laire haiba nimit khrani gi mamangna khangre adubo masigi makha tabdi miyamna khangba ngamdri haina suphongdorakhi losilakpon state si wangmada thokpa tendakpa pawkhra miyamna pijaramgi Terrorist na Jammu and Kashmir ki SPO bu mayum da sangduna kaplamle Terrorist na Jammu amasung Kashmir ki Special Police Officer SPO Fayaz Ahmed bu Pulwama district ki manungsana leiba Hariparigam khungang da leiba magi mayum da ngarang ahing sanglaga kaplamle thaudok tu da Fayaz martyr oikhre loinana mahaki loina bisu sathina soktuna laikhidre Amaduga Makhogi Masanu Pidi Aruba Pibam that like Nari Haina Kashmir Zone Police na Fungdokre so Heidi Ato Papawamana Anobo Mirang Makalama Maharashtra da Fangre 26/11 Laikhidraba Tukaram Ombal Maming Lauduna Thwankre Anobo Mirang Makalama ICIUS Tukarami 26/11 terror attack the Laikhidraba Mumbai Police Assistant Sub Inspector Tukaram Ombal gi maming lauduna thwankre research paper gi matung ina anauba mirang makhal ani adu Maharashtra da discover tawkhibani so haidi atoba pawamana Sambalpur University XBC mayum da halamle hanagi Sambalpur University Professor Dhrubaraj Nayak Jarsuguda district ki Mahaki mayum da sahi kulom suraba miwe amana halamle haina police na fongdorakre sahi kulom suraba accused asina Professor Dhrubaraj Nayak Jarsuguruda yumda sanglaktuna lupa sama hanglakhibani so haidi accused asina hangliba lupa sama du Nayakna piu yakidabani so haidi madudagi accused asina singjangna yalamduna Thaudok thokpham adudagi khonglei thuna sien khibani haidi adumaina ma attack asigi marumda kari leibigi haibadu mayek sengdri haina police na phungdokli asengba khangdokna bagi damak Laikera police yauna Jarsuguda Superintendent of Police Vikas Chandra Das thaudok asigi matang investigation tawbo hawkre haina su phongdorakli Losilakpoina content masang tanga hapsaramgi tha khudingi salary rupa lakh manga phangi rupa lakh 2.75 tax thi Press Ramnath Kovind President Ramnath Kovind UP gi Kanpur Dihat district leiba magi poknapam lamdam paron khungangda wa ngangba mada aina tha khudingi rupa lakh manga salary oina phangi aduga rupa lakh 2.75 tax thi haina phungdokre haidi miyamna tax thi pham thokpa thibiduna India gi sakhatpada mateng tawhanningbagi wafam mayek singna phungdokhi haidi han spouse na makhata na phungdorakli aduga ma hauzuki oinadi ta selu sinjrage aduga maru ebe I paw leraga de sunjoi soidana update pijaraki haina channel asigi mekedi gi thamjari aduga pathoksa hibra soikiba lanki kya yarsu मैम ngakpigini hauzik oinadi matang ase losinjarage anaubu I paw singleragri maraktana update pijaraki hainus मैम thamjari and thank you